Incredible Story Manipur na ngasisu aigi nuksiraba viewersinggidamak 2023 da release tawkiba comedy amadi science fiction da base tawba jump ki movie puduna luxury movie asina fangkiba rating khara pallabada IMDb rating da 10 gi manungda 8.9 Prime Video da 10 gi manungda 6.3 movies data da 10 gi manungda 7.1 Google users na 77 like pikiba movie amani movie asida saktam langliba miyoi kharagi maming pallabada Thiona angang oiringaigi saktamda Mario Santos Thiona ahal oiraklabagi saktamda Hector Carvalho Oscar na angang oiringaigi saktamda Robel Oscar na ahal oiraklabagi saktamda Tamar Novas Elena gi saktamda Marta Fare adudi mayam movie asigi samlapa wari pandabi movie romda oina mai onsilasi Adom Mox Play da taramna oksari masi India gi yamna thajaningai oiraba mafam amani masida Kaukshani Mukherjee nasu lusingduna chatli Mox Play da match khudingmak HD quality da yengbiu cricket match khudingmak chawraba manasu thamli jelly da ahanba deposit tawba khudingi lupa lising amasu fangbiu paisa hapchinba amadi lauthokpa matamdasu UPI amadi bank transfer ama hektadagi yamna thuna amasung masi hek lauthabaga adomna lupa chani amaga Facebook ta review piba matamda lupa chani amaga puna lupa chamri fangani haujingmak asida yausalo aikhoigi affiliate program jausinduna 50% amasu tha khudingi commission oina fangbiu matam manghallaganu aina comment da piriba link asida changduna ngasidagi paisa tanba haurasi movie asina horakpada ikoina Theo koba angang amabu urami Theo hairiba angang asi lam yamna henba school gi homework fawba fajana tawni khangdaba angang amani mahak video game sanabana lairik laisu pahabadagi hena thawai yaurami magi school dagi pirakliba magi homework sing adusu magi marup singi mafamda loina tawhalli aduga school gi classroom da changakpa matamdasu atai angangumna mamang thongdagi changaktabi walda naptuna leiriba pipe aduda oina karaaga thongnawdagi oina changai nongmagi numit amada Theo makoigi school adugi rooftop ta famduna laphoi ama chaduna leirami Theo na chariba laphoi adugi maku adu makhada langtharappa matamda laphoi maku adu leibak makhada tadabi ahangwa malang aduda portal ama tholaktuna laphoi maku adu mafam aduda mangkhirami Theo su famduna leirambadagi laphoi maku adu makhada tabagi makhol adu tadaba aduda makhada kumaktuna laphoi maku adu tabra haiduna yenglambi adubu matam aduda laphoi maku adudi leibak makha aduda taramde masidagi Theo amukhana magi sketch roller adu paiduna mathakta karaklambi aduga mafam aduda magi sketch roller adu amuk thadaba matamda khanghaudana mafam aduda portal ama tholaktuna sketch roller adu su mafam adudagi mangkhirami masigi matungda Theo na amuk nung ama amuk mafam aduda thadarami aduga hairiba nung adusu mafam aduda portal ama tholaktuna adumak mafam khangdana mangkhirami Theo su asumna thokliba thodok asida masada yamna angakpa haibadu oirami masidagi Theo mangonda thokliba thodok sing asibu tamnabagi damak magi mayamba Oscar gi manakta laami Theo amadi Oscar makhoi ani gini haibada mama mapa kana amata leitre makhoi gi damak asonbi mabok amaga makhoi ahum punna leiminaribani adubu Oscar nadi Theo bu uba matamda aduki matik yamna sauninglami maramdi Oscar na mamagi damak ijaduna thamliba diary adu Theo na loina segaiduna aeroplane sadoktuna leiramlibani matam asida Oscar gi mafamda Theo na hairaklambi time portal adugi leibam adu aina khangle haiduna adubu matam asida Oscar nadi Theo na magi mafamda laknaribani haiduna adumak yamna sauninglami Theo gi wakhandadi makoigi mamana mangkhriba asi atopa nupa amaga soidana lotna chatkhiba oiramgani haiduna khallibani adubu Oscar nadi magi mama asi afawba scientist ama oibana atopa timeline amada soidana leiramgani haiduna adumak magi wakhanda khallibani aduga magi mama adubu fangnabagi damak masigi matangda research kaya amasu tawduna leiribani research asi fajana tawduna makoigi mama asi makoigi hojik leiriba timeline asida porapa adu Oscar na pamlibani asumna tawduna Theo amadi Oscar makhoi ani gi haunabi mafam asida amuk khanaba horaklambi asumna makhoi ani na leiringai makhoigi mabokna makhoi ani bu karigumba khara chanabagi damak kawbala abi magi mabokna hek changlakpadagidi makhoi ani khanaramliba adu tuminna leptuna kari amata tawdabagum tuminna adumak leirambi
ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯕꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯈꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯣꯁꯀꯥꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤꯕꯅ ꯊꯤꯑꯣꯒꯤ ꯃꯐꯝꯗ ꯐꯥꯎꯕ ꯃꯆꯤꯟ ꯊꯤꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯤꯑꯣꯁꯨ ꯃꯌꯥꯝꯕꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯌꯥꯝꯕꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯗꯨꯅ ꯊꯝꯂꯤꯕ ꯃꯥꯒꯤ ꯊꯦꯡꯒꯨ ꯑꯗꯨ ꯄꯣꯔꯇꯦꯜ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯣꯔꯛꯇꯨꯅ ꯄꯣꯔꯇꯦꯜ ꯑꯗꯨꯗ ꯊꯥꯗꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯔꯇꯜ ꯑꯗꯨꯁꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯣꯁꯀꯥꯔ ꯃꯥꯒꯤ ꯇꯔꯇꯜꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗꯒꯤ ꯇꯨꯝꯕ ꯆꯥꯕ ꯀꯔꯤ ꯑꯃꯠꯇ ꯆꯪꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯇꯔꯇꯜ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛ ꯃꯐꯝ ꯀꯌꯥꯗ ꯇꯔꯇꯜ ꯑꯗꯨ ꯃꯥꯡꯈꯤꯕꯒꯤ ꯄꯣꯁꯇꯔ ꯀꯌꯥꯃꯔꯨꯝ ꯑꯃꯕꯨꯁꯨ ꯊꯦꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯣꯁꯀꯥꯔ ꯇꯔꯇꯜ ꯑꯗꯨ ꯃꯥꯡꯈꯤꯕꯗꯒꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯃꯥꯏꯄꯨꯅꯅ ꯇꯧꯗꯕꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯤ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯊꯤꯑꯣꯁꯨ ꯃꯥꯒꯤ ꯃꯌꯥꯝꯕꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯤꯑꯣꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯥꯅ ꯇꯔꯇꯜ ꯊꯥꯗꯈꯤꯕ ꯄꯣꯔꯇꯦꯜ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯆꯣꯡꯊꯗꯨꯅ ꯃꯌꯥꯝꯕꯒꯤ ꯇꯔꯇꯜ ꯑꯗꯨ ꯂꯧꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯤꯑꯣ ꯄꯣꯔꯇꯦꯜ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯄꯣꯔꯇꯦꯜ ꯑꯗꯨꯗ ꯃꯥꯁꯨ ꯆꯣꯡꯊꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯄꯣꯔꯇꯦꯜ ꯑꯗꯨꯗ ꯆꯣꯡꯊꯔꯛꯄꯗꯒꯤꯗꯤ ꯃꯥꯅ ꯉꯁꯥꯏ ꯊꯥꯗꯈ꯭ꯔꯤꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯄꯣꯔꯇꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯕꯒꯤ ꯇꯔꯇꯜ ꯑꯗꯨ ꯑꯃꯨꯛ ꯄꯣꯔꯛꯇꯨꯅ ꯄꯣꯔꯇꯦꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯕꯅ ꯍꯦꯛ ꯊꯝꯕ ꯃꯐꯝ ꯑꯗꯨꯗ ꯇꯔꯇꯜ ꯑꯗꯨ ꯊꯝꯖꯤꯜꯂꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯀꯌꯥꯃꯔꯨꯝ ꯑꯃ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯣꯁꯀꯥꯔꯅ ꯃꯍꯥꯛ ꯑꯣꯐꯤꯁ ꯆꯠꯅꯕꯒꯤꯗꯃꯛ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯊꯤꯑꯣꯅ ꯄꯣꯔꯇꯦꯜ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ 1990ꯗꯒꯤ 2023ꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯣꯁꯀꯥꯔ ꯑꯁꯤ ꯐꯤꯖꯤꯛꯁꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯆꯩ ꯈꯔꯕꯨ ꯂꯩꯅꯕꯒꯤꯗꯃꯛ ꯗꯦꯕꯤꯗ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯗꯨꯀꯥꯟꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯣꯁꯀꯥꯔꯅ ꯗꯨꯀꯥꯟ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯆꯩ ꯈꯔꯕꯨ ꯂꯩꯅꯕ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯗꯦꯕꯤꯗꯀꯤ ꯃꯆꯥꯅꯨꯄꯤ ꯑꯦꯂꯤꯅꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯦꯂꯤꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯣꯁꯀꯥꯔꯅ ꯄꯤꯛꯂꯤꯉꯩꯒꯤ ꯀ꯭ꯔꯁꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯑꯦꯂꯤꯅꯥꯒꯤ ꯃꯐꯝꯗ ꯀ꯭ꯔꯁ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯂꯤꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯂꯨꯍꯣꯡꯗꯨꯅ ꯃꯆꯥ ꯑꯅꯤ ꯂꯩꯔꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯗꯨꯒ ꯈꯥꯏꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯣꯁꯀꯥꯔꯅ ꯑꯦꯂꯤꯅꯥꯒꯤ ꯃꯐꯝꯗ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯤ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯣꯁꯀꯥꯔꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯔꯤꯕ ꯀꯣꯂꯦꯖ ꯑꯗꯨꯗ ꯑꯦꯂꯤꯅꯥꯁꯨ ꯏꯪꯂꯤꯁꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯤꯑꯣꯁꯨ ꯇꯨꯝꯂꯝꯕ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯣꯁꯀꯥꯔꯕꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯣꯁꯀꯥꯔ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯕꯗꯒꯤ ꯊꯦꯡꯒꯨ ꯑꯗꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯒꯤ ꯃꯕꯣꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯤꯅ ꯑꯍꯜ ꯑꯣꯏꯁꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯣꯁꯀꯥꯔꯁꯨ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯁꯀꯥꯔꯅ ꯊꯤꯑꯣꯕꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯑꯣꯁꯀꯥꯔꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯊꯤꯑꯣꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯂꯝꯃꯤ, "ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯊꯤꯑꯣꯗꯣꯔꯥ?" ꯍꯥꯏꯗꯨꯅ꯫ ꯊꯤꯑꯣꯁꯨ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯃꯃꯤꯡ ꯈꯪꯂꯝꯕ ꯑꯗꯨꯗ ꯍꯪꯂꯛꯏ, "ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯏꯃꯤꯡ ꯑꯁꯤ ꯊꯤꯑꯣ ꯀꯧꯏ ꯍꯥꯏꯕ ꯈꯪꯂꯝꯂꯤꯕꯅꯣ?" ꯑꯣꯁꯀꯥꯔꯅ ꯊꯤꯑꯣꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯑꯩ ꯑꯁꯤ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯣꯁꯀꯥꯔꯅꯤ" ꯍꯥꯏꯗꯨꯅ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯊꯤꯑꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯁꯀꯥꯔꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅꯅꯣ? ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯗꯨꯛ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯁꯜꯂꯝꯂꯤꯕ ꯑꯁꯤꯗꯤ?" ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯔꯛꯄ ꯃꯇꯝꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯂꯦ꯫ ꯊꯤꯑꯣ ꯑꯁꯤ 1990ꯒꯤ ꯃꯇꯝꯗꯒꯤ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯗꯨꯅ 2023ꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯔꯛꯄ ꯃꯇꯝꯗ ꯊꯤꯑꯣꯅ ꯃꯥꯒꯤ ꯃꯌꯥꯝꯕꯒꯤ ꯃꯐꯝꯗ ꯗꯥꯏꯔꯤ ꯁꯦꯒꯥꯏꯗꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯁꯥꯗꯣꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯁꯨ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯐꯨꯔꯤꯀꯥꯎꯗꯒꯤ ꯃꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨꯁꯨ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯊꯤꯑꯣꯅ ꯄꯥꯝꯂꯤꯕ ꯑꯁꯤ 1990ꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯠꯄ ꯑꯁꯤ ꯄꯥꯝꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯊꯦꯡꯅ ꯆꯠꯂꯕꯗꯤ ꯃꯥꯒꯤ ꯃꯕꯣꯛꯅ ꯃꯥꯕꯨ ꯁꯣꯏꯗꯕꯤ ꯆꯩꯒꯗꯣꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯊꯤꯑꯣ 1990ꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯟꯅꯕꯒꯤꯗꯃꯛ ꯑꯣꯁꯀꯥꯔꯒ ꯃꯈꯣꯏ ꯑꯅꯤ ꯄꯣꯔꯇꯦꯜ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯄꯣꯔꯇꯦꯜ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯄꯣꯔꯇꯦꯜ ꯑꯁꯤ ꯂꯩꯔꯝꯗꯕ ꯑꯁꯤꯗ ꯊꯤꯑꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯣꯁꯀꯥꯔꯅ ꯊꯤꯑꯣꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ,
ꯌꯦꯡꯉꯣ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯄꯣꯔꯇꯦꯜ ꯑꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯆꯣꯡꯊꯗꯨꯅ ꯆꯠꯂꯦ ꯍꯥꯏꯅ ꯈꯜꯂꯣ ꯑꯗꯨꯃꯛ ꯅꯍꯥꯛ 1990ꯒꯤ ꯃꯇꯝ ꯑꯗꯨꯗ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯀꯔꯤꯁꯨ ꯊꯥꯖꯕ ꯂꯩꯇꯦ ꯅꯍꯥꯛ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯄ ꯌꯥꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯣꯔꯇꯦꯜ ꯑꯃꯕꯨ ꯊꯤꯕ ꯃꯊꯧ ꯇꯥꯏ ꯀꯔꯤꯒꯨꯝꯕ ꯄꯣꯔꯇꯦꯜ ꯑꯗꯨ ꯐꯪꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯁ꯭ꯇꯛ ꯇꯧꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯣꯔꯇꯦꯜ ꯑꯗꯨꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯋꯥ ꯇꯥꯅꯕ ꯂꯥꯛꯑꯝꯃꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯊꯤꯑꯣ ꯑꯃꯗꯤ ꯑꯣꯁꯀꯥꯔ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ 2023ꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯌꯥꯕ ꯄꯣꯔꯇꯦꯜ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯊꯦꯡꯁꯨ ꯊꯦꯡꯅꯗ꯭ꯔꯤ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯐꯝ ꯅꯠꯇꯦ ꯍꯥꯏꯔꯛꯏ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯕꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯊꯤꯑꯣꯅ ꯄꯣꯔꯇꯦꯜ ꯑꯗꯨꯗ ꯊꯥꯗꯈꯤꯕ ꯁ꯭ꯀꯦꯆ ꯔꯣꯂꯔ ꯑꯗꯨ ꯑꯣꯁꯀꯥꯔꯅ ꯐꯣꯇꯣ ꯀꯥꯞꯂꯝꯃꯤ ꯑꯣꯁꯀꯥꯔꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯊꯤꯑꯣꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯏꯔꯤꯕ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯑꯣꯁꯀꯥꯔꯅ ꯊꯤꯑꯣꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯄꯥꯏꯔꯤꯕ ꯑꯁꯤ ꯁ꯭ꯃꯥꯔꯠꯐꯣꯟꯅꯤ 1990ꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯏꯈꯤꯕ ꯂꯥꯏꯟ ꯁꯝꯕꯤ ꯑꯦꯟꯇꯦꯅꯥ ꯌꯥꯎꯕꯤ ꯐꯣꯟ ꯑꯗꯨ ꯅꯠꯇꯦ ꯃꯁꯤꯗꯤ ꯌꯥꯝꯅ ꯍꯥꯏ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯗꯤꯚꯥꯏꯁ ꯑꯃꯅꯤ ꯑꯗꯨꯒ ꯑꯣꯁꯀꯥꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯣꯔꯇꯦꯜ ꯑꯗꯨꯕꯨ ꯐꯪꯅꯕꯒꯤꯗꯃꯛ ꯊꯤꯗꯕ ꯌꯥꯗꯕꯅꯤ ꯅꯍꯥꯛ 1990ꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯊꯤꯑꯣꯁꯨ ꯍꯧꯖꯤꯛ 1990ꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯒ ꯊꯤꯑꯣꯅ ꯃꯥꯒꯤ ꯐꯨꯔꯤꯈꯥꯎꯗꯒꯤ ꯆꯦ ꯑꯃꯕꯨ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯌꯥꯝꯕꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯒꯤ ꯔꯤꯁꯔꯆꯀꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯦꯄꯔ ꯑꯗꯨ ꯑꯩꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯁꯥꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯃꯗꯨꯕꯨ ꯗꯤꯛꯁꯅꯥꯔꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯣꯠꯂꯒ ꯊꯝꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯆꯦ ꯑꯗꯨ ꯐꯪꯂꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯗꯤꯛꯁꯅꯥꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯕꯣꯛꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯗꯤꯛꯁꯅꯥꯔꯤ ꯑꯗꯨꯗꯤ ꯃꯥꯅ ꯗꯦꯕꯤꯠꯇ ꯄꯤꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯊꯤꯑꯣꯒꯤ ꯃꯐꯝꯗ ꯑꯣꯁꯀꯥꯔꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯧꯖꯤꯛ ꯗꯦꯕꯤꯠꯀꯤ ꯃꯅꯥꯛꯇ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯀꯥ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗꯕꯤ ꯂꯩꯔꯝꯃꯨ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯊꯤꯑꯣ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯝꯍꯦꯟꯕ ꯍꯥꯏꯕ ꯏꯟꯗꯕ ꯑꯉꯥꯡ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯑꯆꯧꯕ ꯃꯣꯜ ꯑꯃꯗ ꯂꯥꯛꯑꯝꯃꯤ ꯃꯣꯜ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯒꯦꯝ ꯁꯥꯟꯅꯅꯕ ꯃꯈꯜ ꯀꯌꯥꯒꯤ ꯗꯤꯚꯥꯏꯁ ꯀꯌꯥ ꯃꯔꯨꯝ ꯑꯃꯕꯨ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯊꯤꯑꯣ VR ꯁꯦꯠ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛ ꯚꯤꯗꯤꯑꯣ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯒꯦꯝ ꯑꯗꯨ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯈꯨꯠ ꯃꯁꯥ ꯍꯥꯏꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯈꯔꯕꯨ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯑꯣꯁꯀꯥꯔꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯕ ꯃꯇꯨꯡꯗ ꯊꯤꯑꯣꯅ ꯃꯥꯡ ꯇꯥꯛꯍꯜꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒꯤ ꯕꯤꯜ ꯑꯗꯨ ꯊꯤꯍꯜꯂꯝꯃꯤ ꯕꯤꯜ ꯑꯗꯨ ꯊꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯣꯜ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯣꯛꯂꯛꯂꯝꯃꯤ ꯃꯣꯜ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯊꯤꯑꯣꯒꯤ ꯃꯐꯝꯗ ꯑꯣꯁꯀꯥꯔꯅ ꯉꯥꯡꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯗꯦꯕꯤꯠꯀꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ ꯗꯦꯕꯤꯠꯀꯤ ꯃꯅꯥꯛꯇ ꯌꯧꯔꯕ ꯃꯇꯨꯡꯗ ꯗꯤꯛꯁꯅꯥꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯗꯦꯕꯤꯠꯀꯤ ꯃꯐꯝꯗ ꯍꯪꯉꯝꯃꯤ ꯗꯦꯕꯤꯠꯅꯁꯨ ꯗꯤꯛꯁꯅꯥꯔꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯦꯂꯤꯅꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯦꯂꯤꯅꯥꯕꯨ ꯊꯤꯑꯣꯅ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯑꯦꯂꯤꯅꯥ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯍꯟꯁꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯁꯛ ꯃꯇꯧꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯃꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯊꯤꯑꯣꯅ ꯍꯥꯏꯔꯛꯏ ꯁꯤꯗꯤ ꯑꯦꯂꯤꯅꯥꯅꯤꯅꯦ ꯍꯥꯏꯗꯨꯅ ꯑꯦꯂꯤꯅꯥꯁꯨ ꯊꯤꯑꯣꯅ ꯃꯥꯒꯤ ꯃꯃꯤꯡ ꯑꯗꯨ ꯈꯪꯂꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯣꯁꯀꯥꯔꯒꯤ ꯃꯐꯝꯗ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯀꯅꯥꯅꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯈꯪꯂꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯣꯁꯀꯥꯔꯅꯁꯨ ꯋꯥ ꯑꯗꯨ ꯂꯣꯠꯁꯤꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯩꯒꯤ ꯀꯖꯤꯟ ꯑꯃꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯑꯦꯂꯤꯅꯥꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯅꯕꯒꯤꯗꯃꯛ ꯏꯟꯚꯥꯏꯠ ꯇꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯦꯂꯤꯅꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯦꯂꯤꯅꯥꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯒꯦꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯊꯤꯑꯣꯁꯨ ꯌꯥꯝꯅ ꯁꯥꯟꯅꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯑꯦꯂꯤꯅꯥꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯇꯧꯗꯨꯅ ꯚꯤꯗꯤꯑꯣ ꯒꯦꯝ ꯑꯗꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯁꯀꯥꯔꯁꯨ ꯗꯤꯛꯁꯅꯥꯔꯤ ꯑꯗꯨ ꯊꯤꯗꯨꯅ ꯗꯤꯛꯁꯅꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯔꯤꯁꯔꯆ ꯄꯦꯄꯔ ꯑꯗꯨ ꯂꯣꯠꯅ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯊꯤꯑꯣꯒꯤ ꯃꯐꯝꯗ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯍꯟꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯤꯑꯣꯗꯤ ꯚꯤꯗꯤꯑꯣ ꯒꯦꯝꯗ ꯉꯥꯎꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯅ ꯑꯣꯁꯀꯥꯔꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ
ꯌꯥꯔꯛꯂꯝꯗꯦ꯫ ꯃꯍꯥꯛ ꯚꯤꯗꯤꯑꯣ ꯒꯦꯝ ꯑꯗꯨꯃꯛ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯂꯦꯅꯥꯅ ꯑꯣꯁꯀꯥꯔꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ, ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯒꯦꯝ ꯑꯁꯤ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯖꯔꯁꯅꯨ, ꯍꯣꯔꯦꯟ ꯑꯩꯅ ꯅꯪꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯊꯤꯜꯂꯛꯂꯒꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯑꯦꯂꯦꯅꯥꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯊꯤꯑꯣꯒꯤ ꯃꯐꯝꯗ ꯂꯛꯅꯕ ꯍꯧꯔꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯊꯤꯑꯣꯅ ꯁꯥꯟꯅꯔꯤꯕ ꯒꯦꯝ ꯑꯁꯤ ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯍꯩꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯃꯇꯝꯗ ꯁꯥꯟꯅꯈꯤꯕ ꯒꯦꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯗꯤꯖꯤꯇꯦꯜꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯥꯟꯅꯔꯤꯕ ꯒꯦꯝ ꯑꯁꯤꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯨꯡ ꯌꯦꯡꯕ ꯐꯥꯎꯕ ꯑꯦꯂꯦꯛꯁꯥꯗ "ꯑꯦꯂꯦꯛꯁꯥ, ꯄꯨꯡ ꯀꯌꯥ ꯇꯥꯔꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯒ ꯌꯦꯡꯂꯕ ꯃꯇꯝꯅꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯊꯤꯑꯣ ꯑꯃꯗꯤ ꯑꯣꯁꯀꯥꯔ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯔꯤꯁꯔꯆ ꯄꯦꯄꯔꯒꯤ ꯆꯦ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯆꯦ ꯑꯗꯨꯗ ꯂꯣꯀꯦꯁꯟ ꯀꯌꯥ ꯑꯃꯕꯨ ꯄꯣꯏꯟꯠ ꯇꯧꯗꯨꯅ ꯌꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯀꯦꯁꯟꯁꯤꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯄꯣꯠꯆꯩ ꯈꯔꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯗꯨꯅ ꯄꯣꯔꯇꯦꯜ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯄꯣꯔꯇꯦꯜ ꯑꯗꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯄꯣꯔꯇꯦꯜ ꯑꯗꯨꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯣꯁꯀꯥꯔꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯥꯜꯀꯨꯂꯦꯠ ꯇꯧꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤ ꯁꯣꯏꯅꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤꯡ ꯑꯁꯤ ꯀꯥꯜꯀꯨꯂꯦꯠ ꯇꯧꯗꯕ ꯌꯥꯔꯔꯣꯏ" ꯍꯥꯏꯗꯨꯅ ꯑꯣꯁꯀꯥꯔꯅ ꯀꯥꯜꯀꯨꯂꯦꯠ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯣꯁꯀꯥꯔꯅ ꯀꯥꯜꯀꯨꯂꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯊꯤꯑꯣꯅ ꯑꯣꯁꯀꯥꯔꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤꯒꯤꯅꯣ ꯑꯣꯁꯀꯥꯔ, ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯗꯕꯤ ꯂꯩꯔꯤꯕ ꯑꯁꯤ? ꯑꯗꯨꯒ ꯅꯪꯅꯃꯇꯝ ꯑꯌꯥꯝꯕꯗ ꯅꯊꯟꯗ ꯑꯗꯨꯃꯛ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤ ꯃꯔꯨꯞ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ? ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯅ ꯑꯦꯂꯤꯅꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯇꯕꯤ ꯑꯗꯨꯃꯛ ꯊꯃꯣꯏꯅꯨꯡꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯗꯥꯏꯚꯣꯔꯁꯁꯨ ꯇꯧꯔꯦ, ꯑꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯌꯥꯔꯦ." ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯊꯤꯑꯣꯅ ꯑꯣꯁꯀꯥꯔꯒꯤ ꯐꯣꯟ ꯑꯗꯨꯕꯨ ꯂꯣꯟꯅ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯦꯂꯤꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡꯁꯨ ꯌꯥꯎꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯕ ꯗꯤꯅꯔ ꯆꯥꯅꯕꯒꯤꯗꯃꯛ ꯏꯟꯚꯥꯏꯠ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯂꯤꯅꯥꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯕ ꯑꯣꯁꯀꯥꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯣꯁꯀꯥꯔꯗꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯕ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯊꯤꯑꯣꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯌꯥꯝꯅ ꯉꯥꯎꯁꯟꯅꯕ ꯃꯇꯧ ꯑꯁꯤ ꯂꯣꯏꯅ ꯈꯪꯉꯝꯃꯤ꯫ ꯃꯁꯤꯒꯤ ꯗꯤꯅꯔ ꯑꯁꯤꯗ ꯑꯦꯂꯤꯅꯥ ꯑꯃꯗꯤ ꯊꯤꯑꯣ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯁꯣꯄꯤꯡ ꯃꯣꯜ ꯑꯃꯗ ꯑꯦꯂꯤꯅꯥꯅ ꯊꯤꯑꯣꯕꯨ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯟ ꯀꯌꯥꯃꯔꯨꯝ ꯑꯃ ꯂꯩꯕꯤꯒꯦ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯤ ꯃꯔꯣꯟꯁꯤꯡ ꯑꯗꯨ ꯈꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗ꯭ꯔꯦꯁ ꯆꯦꯟꯖꯤꯡ ꯔꯨꯝ ꯑꯗꯨꯗ ꯊꯤꯑꯣ ꯑꯗꯨꯕꯨ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯊꯥꯖꯟꯈꯤꯔꯝꯃꯤ꯫ ꯊꯤꯑꯣꯁꯨ ꯗ꯭ꯔꯦꯁ ꯑꯗꯨ ꯍꯣꯡꯅ ꯃꯥꯅ ꯍꯥꯟꯅ ꯐꯨꯠꯕꯣꯜꯒꯤ ꯀꯃꯦꯟꯇ꯭ꯔꯤ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯗ꯭ꯔꯦꯁ ꯍꯣꯡꯅ ꯀꯃꯦꯟꯇ꯭ꯔꯤ ꯑꯗꯨ ꯇꯧꯔꯛꯂꯝꯃꯤ꯫ ꯀꯃꯦꯟꯇ꯭ꯔꯤ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯦꯂꯤꯅꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯦꯂꯤꯅꯥꯅꯁꯨ ꯈꯪꯉꯦ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯑꯣꯁꯀꯥꯔꯒꯤ ꯃꯅꯥꯎꯅꯨꯄꯥ ꯊꯤꯑꯣ ꯑꯗꯨꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯦꯂꯤꯅꯥꯅ ꯊꯤꯑꯣꯒꯤ ꯃꯐꯝꯗ ꯀꯣꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛ ꯊꯤꯑꯣ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕ ꯑꯁꯤ ꯅꯪꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯂꯨꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯑꯉꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤ?" ꯊꯤꯑꯣꯅꯁꯨ ꯑꯦꯂꯤꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯑꯩ ꯑꯁꯤ ꯇꯥꯏꯝ ꯄꯣꯔꯇꯦꯜ ꯑꯃꯗ ꯆꯣꯡꯊꯔꯨꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ 1990ꯒꯤ ꯃꯇꯝꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ" ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯦꯂꯤꯅꯥꯗꯤ ꯊꯤꯑꯣꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯊꯥꯖꯕ ꯉꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯍꯥꯏꯕꯁꯤ ꯋꯥꯔꯤꯗ ꯈꯛꯇꯃꯛ ꯐꯤꯛꯁꯟ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯇꯁꯦꯡꯅꯃꯛ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯌꯥꯎꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯊꯤꯑꯣ ꯑꯁꯤ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄ꯭ꯔꯨꯐ ꯑꯁꯤ ꯃꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯈꯛꯇꯃꯛ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯦꯂꯤꯅꯥꯁꯨ ꯑꯁꯦꯡꯕ ꯄꯨꯝꯕ ꯈꯪꯅꯕꯒꯤꯗꯃꯛ ꯑꯣꯁꯀꯥꯔꯒꯤ ꯃꯐꯝꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯤꯑꯣꯒꯤ ꯃꯇꯥꯡꯗ ꯑꯣꯁꯀꯥꯔꯒꯤ ꯃꯐꯝꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯣꯁꯀꯥꯔꯅꯁꯨ ꯊꯤꯑꯣꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯂꯦꯅꯥꯕꯨ ꯊꯤꯑꯣ ꯑꯁꯤ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯅꯕꯒꯤꯗꯃꯛ ꯉꯁꯥꯏꯒꯤ ꯄꯣꯔꯇꯦꯜ ꯂꯩꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯅꯨꯡ ꯑꯃꯕꯨ ꯊꯥꯗꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯡ ꯑꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯃꯊꯛꯇ ꯑꯣꯏꯅ ꯆꯣꯡꯈꯠꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯣꯁꯀꯥꯔꯅ ꯑꯦꯂꯤꯅꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯕꯒꯤ ꯄꯣꯔꯇꯦꯜ ꯑꯁꯤ ꯃꯈꯜ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ꯫ ꯑꯍꯥꯟꯕꯒꯤ ꯄꯣꯔꯇꯦꯜ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃꯗꯒꯤ ꯃꯇꯝ ꯑꯃꯗ ꯗꯥꯏꯔꯦꯛ ꯁꯦꯠ ꯇꯧꯗꯨꯅ ꯆꯠꯄ ꯌꯥꯒꯗꯣꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯅꯤꯁꯨꯕꯒꯤ ꯄꯣꯔꯇꯦꯜ ꯑꯁꯤꯅ
ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯗꯒꯤ ꯄꯣꯔꯇꯦꯜ ꯑꯁꯤꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯄꯣꯔꯇꯦꯜ ꯑꯗꯨꯗꯤ ꯄꯣꯔꯇꯦꯜ ꯑꯗꯨꯗꯕꯨ ꯍꯦꯛ ꯆꯪꯈ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯑꯗꯨ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯒꯤ ꯊꯦꯡꯅꯈꯤꯕ ꯄꯣꯔꯇꯦꯜ ꯑꯗꯨꯒꯨꯝꯕ ꯑꯃ ꯊꯤꯗꯕ ꯌꯥꯗꯕꯅꯤ, ꯃꯔꯝꯗꯤ ꯍꯧꯖꯤक ꯊꯤꯑꯣ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ 1990ꯗ ꯑꯃꯨꯛ ꯊꯥꯈꯤꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯤꯑꯣ ꯑꯃꯗꯤ ꯑꯦꯂꯤꯅꯥ ꯃꯈꯣꯏ ꯑꯅꯤ ꯄꯣꯔꯇꯦꯜ ꯑꯁꯤꯕꯨ ꯊꯤꯅꯕꯒꯤ ꯃꯇꯥꯡꯗ ꯔꯤꯁꯔꯆ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯦꯂꯤꯅꯥꯁꯨ ꯑꯣꯁꯀꯥꯔꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯔꯤꯁꯔꯆ ꯇꯧꯅꯕꯒꯤꯗꯃꯛ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯦꯂꯤꯅꯥꯅ ꯑꯣꯁꯀꯥꯔꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯄ ꯑꯁꯤꯗ ꯑꯣꯁꯀꯥꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯐꯪꯕ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯃꯊꯟꯗꯁꯨ ꯗꯥꯟꯁ ꯇꯧꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯛꯄꯅ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯄꯣꯔꯇꯦꯜ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯐꯝ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯑꯦꯂꯤꯅꯥꯅꯗꯤ ꯊꯤꯑꯣ ꯑꯁꯤ 1990ꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯈꯤꯕ ꯑꯁꯤ ꯄꯥꯝꯗꯦ, ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯗꯨꯅ ꯑꯃꯨꯛ 1990ꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯈꯤꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯑꯁꯤ ꯄꯨꯡꯍꯣꯡ ꯍꯣꯡꯂꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯊꯤꯑꯣ ꯑꯁꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ 1990ꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯜꯂꯨꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐ꯭ꯌꯨꯆꯔꯒꯤ ꯃꯇꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯀꯥꯏꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯄ ꯌꯥꯔꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯦꯂꯤꯅꯥꯒꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯄꯣꯛꯂꯝꯗꯕ ꯌꯥꯔꯤꯕꯅꯤ꯫ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯑꯦꯂꯤꯅꯥ ꯃꯁꯥꯗ ꯌꯥꯝꯅ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯑꯦꯂꯤꯅꯥꯅ ꯃꯥꯒꯤ ꯃꯆꯥ ꯑꯅꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯣꯁꯀꯥꯔꯅ ꯑꯦꯂꯤꯅꯥꯒꯤ ꯃꯐꯝꯗ ꯐꯖꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊꯤꯑꯣ ꯑꯁꯤ 1990ꯒꯤ ꯃꯇꯝꯗ ꯊꯥꯈꯤꯕ ꯇꯥꯔꯒꯁꯨ ꯀꯔꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯔꯣꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯇꯥꯏꯝꯂꯥꯏꯟ ꯑꯁꯤꯒ 1990ꯒꯤ ꯃꯇꯝꯗ ꯂꯩꯔꯤꯕ ꯇꯥꯏꯝꯂꯥꯏꯟ ꯑꯗꯨꯒ ꯑꯅꯤ ꯑꯁꯤ ꯃꯥꯟꯅꯗꯦ, ꯇꯣꯈꯥꯏ ꯇꯣꯈꯥꯏꯕ ꯇꯥꯏꯝꯂꯥꯏꯟ ꯑꯃꯃꯝꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯣꯁꯀꯥꯔꯅ ꯑꯦꯂꯤꯅꯥꯒꯤ ꯃꯐꯝꯗ ꯊꯥꯖꯕ ꯀꯌꯥ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯇꯥꯏꯝꯂꯥꯏꯟ ꯑꯁꯤ ꯀꯔꯤ ꯑꯃꯠꯇ ꯑꯍꯣꯡꯕ ꯂꯩꯇꯅꯕꯒꯤꯗꯃꯛ ꯗꯤꯁꯀꯁ ꯀꯌꯥꯃꯔꯣꯝ ꯑꯃꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯃꯈꯩ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯊꯤꯑꯣꯗꯤ ꯇꯨꯃꯤꯟꯅ ꯃꯆꯤ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯊꯤꯑꯣꯅ ꯀꯔꯤꯒꯨꯝꯕ ꯀꯣꯛ ꯑꯃꯕꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯃꯥꯅ ꯏꯗꯨꯅ ꯊꯅꯝꯕ ꯗꯥꯏꯔꯤ ꯑꯗꯨ ꯂꯣꯠꯅ ꯇꯨꯃꯤꯟꯅ ꯂꯧꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯦꯂꯤꯅꯥꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯍꯥꯏꯔꯤꯕ ꯇꯥꯏꯝꯂꯥꯏꯟ ꯑꯗꯨ ꯆꯠꯅꯕꯒꯤꯗꯃꯛ ꯄꯣꯔꯇꯦꯜ ꯑꯗꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯃꯨꯗ꯭ꯔꯒꯤ ꯃꯄꯥꯟ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯤꯑꯣꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯃꯥꯅ ꯂꯥꯛꯈꯤꯕ ꯄꯣꯔꯇꯦꯜ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯊꯤꯑꯣꯅ ꯆꯣꯡꯊꯈꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯔꯗꯨꯅ ꯊꯤꯑꯣꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯣꯡꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯕ ꯕꯤꯜꯗꯤꯡ ꯑꯋꯥꯡ ꯑꯋꯥꯡꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯐꯝ ꯑꯁꯤꯗ ꯆꯤꯡ ꯉꯥꯛꯇ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯃꯇꯝ ꯑꯁꯤ 1940ꯒꯤ ꯃꯇꯝꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯈ꯭ꯔꯤꯕ ꯄꯣꯔꯇꯦꯜ ꯑꯁꯤ ꯑꯅꯤꯁꯨꯕ ꯄꯣꯔꯇꯦꯜ ꯑꯗꯨꯗ ꯑꯣꯏꯔꯝꯃꯤ, ꯑꯍꯥꯟꯕꯒꯤ ꯄꯣꯔꯇꯦꯜ ꯑꯗꯨꯗ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯆꯍꯤ ꯑꯁꯤ ꯔꯦꯟꯗꯝ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ 1990ꯒꯤ ꯃꯇꯝꯗ ꯍꯟꯗꯕꯤꯗ ꯃꯈꯣꯏꯅ ꯍꯧꯖꯤꯛ 1940ꯒꯤ ꯃꯇꯝꯗ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯗꯨꯅ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤ꯫ ꯑꯇꯣꯞꯄ ꯇꯥꯏꯝꯂꯥꯏꯟ ꯑꯃꯗꯅ ꯑꯦꯂꯤꯅꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯣꯁꯀꯥꯔꯒꯤ ꯃꯐꯝꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ, ꯑꯩꯒꯤ ꯏꯆꯥ ꯑꯅꯤ ꯑꯗꯨ ꯊꯤꯑꯣꯒ ꯂꯣꯏꯅꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯑꯣꯁꯀꯥꯔꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯤꯑꯣꯅ ꯁꯣꯏꯗꯕꯤꯗ ꯑꯍꯥꯟꯕꯒꯤ ꯄꯣꯔꯇꯦꯜ ꯑꯗꯨ ꯐꯪꯂꯝꯂꯒꯅꯤ, ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ 1990ꯒꯤ ꯃꯇꯝꯗ ꯁꯣꯏꯗꯅ ꯆꯠꯂꯝꯂꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯍꯥꯟꯕꯒꯤ ꯄꯣꯔꯇꯦꯜ ꯑꯗꯨ ꯐꯪꯅꯕ ꯊꯤꯗꯨꯅ 1990ꯒꯤ ꯃꯇꯝ ꯑꯗꯨꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ 1949ꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯤꯑꯣ ꯑꯃꯗꯤ ꯑꯦꯂꯤꯅꯥꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯁꯤꯇꯤ ꯑꯃꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯗ ꯄꯥꯏꯔꯛꯂꯤꯕ ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯁꯤꯁꯨ ꯀꯔꯤ ꯑꯃꯠꯇ ꯁꯤꯖꯤꯟꯅꯕ ꯃꯊꯧ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯒ ꯄꯣꯔꯇꯦꯜ ꯑꯗꯨꯗ ꯍꯦꯛ ꯆꯣꯡꯊꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯄꯩꯁꯥꯁꯨ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯔꯛꯂꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯆꯥꯛꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯝꯂꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯄꯩꯁꯥꯁꯨ ꯀꯔꯤ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯄꯩꯁꯥ ꯑꯁꯤ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯕ꯭ꯔꯦꯟꯗꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯦꯂꯤꯅꯥ ꯑꯁꯤꯅ ꯑꯥꯏꯗꯤꯌꯥ ꯑꯃꯕꯨ ꯄꯨꯊꯣꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ
ꯃꯦꯖꯤꯛ ꯇꯧꯕ ꯁꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯇꯧꯒꯗꯣꯔꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯇꯧꯒꯗꯣꯔꯤꯕꯅꯤ꯫ ꯃꯦꯖꯤꯛ ꯑꯁꯤꯗ ꯕ꯭ꯔꯦꯟꯗꯥꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯗꯨꯅ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯒꯗꯣꯔꯤꯕꯅꯤ, ꯑꯗꯨꯒ ꯕꯣꯔꯗ ꯑꯃꯗ ꯊꯤꯑꯣꯅ ꯋꯥꯍꯩ ꯑꯃꯕꯨ ꯏꯔꯕ ꯃꯇꯨꯡꯗ ꯕ꯭ꯔꯦꯟꯗꯥꯅ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯒ ꯕꯣꯔꯗ ꯑꯗꯨꯗ ꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨ ꯃꯥꯅ ꯍꯥꯏꯒꯗꯣꯔꯤꯕꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯗꯨꯒꯤ ꯕ꯭ꯂꯨꯇꯨꯊ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯕ꯭ꯔꯦꯟꯗꯥꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯗꯨꯅ ꯂꯣꯟꯅ ꯍꯥꯏꯔꯛꯂꯕ ꯃꯇꯨꯡꯗ ꯊꯕꯛ ꯑꯁꯤ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅꯗꯤ ꯃꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯦꯖꯤꯛ ꯍꯩꯕ, ꯄꯋꯥꯔ ꯄꯥꯏꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯒ ꯊꯤꯑꯣꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯦꯖꯤꯛ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯏꯔꯝꯃꯤ꯫ ꯃꯦꯖꯤꯛ ꯑꯁꯤ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗꯒꯤ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯑꯃ ꯈꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯄꯨꯂꯤꯁ ꯂꯥꯛꯄꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯈꯣꯏ ꯏꯪꯒꯤꯠ ꯇꯧꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ, ꯃꯔꯝꯗꯤ 1949ꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯦꯖꯤꯛ ꯇꯧꯕ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯐꯝꯗꯒꯤ ꯍꯥꯟꯅ ꯑꯌꯥꯕ ꯂꯧꯒꯗꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯦꯖꯤꯛ ꯇꯧꯔꯨꯔꯤꯕ ꯑꯁꯤꯗꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯌꯥꯕ ꯂꯧꯗꯕꯤ ꯃꯦꯖꯤꯛ ꯇꯧꯔꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯅ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯝꯕꯤꯗ ꯈꯪꯍꯧꯗꯅ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯄꯨꯂꯞ ꯐꯥꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯇ꯭ꯔꯛ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯃꯐꯝ ꯑꯃꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯦꯂꯤꯅꯥ ꯑꯃꯗꯤ ꯑꯣꯁꯀꯥꯔ ꯃꯈꯣꯏ ꯑꯅꯤ ꯑꯍꯥꯟꯕꯒꯤ ꯄꯣꯔꯇꯦꯜ ꯑꯗꯨ ꯐꯪꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯋꯥꯡꯕ ꯕꯤꯜꯗꯤꯡ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯈꯨꯠ ꯆꯦꯠꯅ ꯁꯝꯅꯗꯨꯅ ꯄꯣꯔꯇꯦꯜ ꯑꯗꯨꯗ ꯆꯣꯡꯊꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯣꯔꯇꯦꯜ ꯑꯗꯨꯗ ꯆꯣꯡꯊꯔꯛꯂꯕ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤ 1990ꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯝꯕꯤꯗ ꯊꯤꯑꯣ ꯃꯥꯡꯈꯤꯕꯒꯤ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯄꯣꯁꯇꯔ ꯀꯌꯥ ꯑꯃꯁꯨ ꯊꯦꯠꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯁꯤꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯦꯂꯤꯅꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ 1949ꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯤꯑꯣ ꯍꯣꯏ ꯐꯥꯈꯤꯕ ꯑꯗꯨ ꯖꯪꯒꯜ ꯑꯃꯗ ꯒꯦꯡ ꯈꯨꯄꯨ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒꯦꯡꯒꯤ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯦꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯁꯔꯀꯥꯔ ꯁꯦꯝꯃꯤꯕ ꯒꯚꯔꯟꯃꯦꯟꯠꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯕ, ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯒꯦꯡ ꯈꯨꯄꯨ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯒꯦꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯃꯁꯛ ꯈꯪꯗꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯣꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯪꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯐꯥꯗꯨꯅ ꯄꯣꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯁꯛ ꯈꯪꯗꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯣꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯤꯗꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕ ꯀꯣꯗ ꯑꯗꯨ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯊꯤꯑꯣꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯤꯑꯣꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯇꯧ ꯀꯔꯝꯅ ꯅꯈꯣꯏꯒꯤ ꯀꯣꯗ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯣꯔꯤꯕꯅꯣ? ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯒꯤ ꯀꯣꯗ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯉꯁꯥꯏ ꯄꯨꯂꯤꯁ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯆꯦꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯈꯣꯡꯈꯤꯕ ꯍꯨꯏꯁꯦꯟ ꯈꯨꯈꯣꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯀꯣꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯊꯤꯑꯣꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯤꯑꯣꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ? ꯑꯗꯨꯒꯤ ꯍꯨꯏꯁꯦꯟ ꯈꯣꯡꯕ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯕꯣꯛꯅ ꯑꯩꯉꯣꯟꯗ ꯇꯝꯕꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯒꯦꯡ ꯈꯨꯄꯨ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯕꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯊꯤꯑꯣꯒꯤ ꯃꯕꯣꯛꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯊꯤꯑꯣꯒꯤ ꯃꯕꯣꯛ ꯑꯁꯤꯁꯨ ꯍꯥꯟꯅ ꯃꯇꯝ ꯑꯃꯗ ꯒꯦꯡ ꯈꯨꯄꯨ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯊꯤꯑꯣꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯃꯕꯣꯛꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯒꯤ ꯃꯕꯣꯛꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅꯗꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯗꯤ ꯃꯥꯅ ꯍꯥꯏꯗꯣꯛꯂꯝꯗꯦ, ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯖꯕꯤꯔꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛ ꯑꯉꯥꯎꯕꯅꯤ, ꯆꯣꯏꯔꯣꯜ ꯂꯣꯜꯂꯦ ꯍꯥꯏꯗꯨꯅ ꯈꯟꯒꯗꯣꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯊꯤꯑꯣꯅ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯕꯤ ꯃꯥꯒꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯕꯣꯛ ꯑꯁꯤꯗ ꯌꯥꯝꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯦꯡ ꯈꯨꯄꯨ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯖꯔꯕꯁꯨ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯒꯦꯡ ꯈꯨꯄꯨ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯥꯡ ꯑꯇꯥ ꯑꯀꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯑꯉꯥꯡ ꯑꯍꯨꯝ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯁꯦꯐ ꯑꯣꯏꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ 1990ꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯦꯂꯤꯅꯥ ꯑꯃꯗꯤ ꯑꯣꯁꯀꯥꯔ ꯃꯈꯣꯏ ꯑꯅꯤ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯑꯣꯁꯀꯥꯔꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ
ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯟꯗꯗꯤ 1949ꯒꯤ ꯃꯇꯝꯗ ꯆꯠꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ 1990ꯒꯤ ꯃꯇꯝꯗ ꯄꯣꯔꯇꯦꯜ ꯑꯗꯨ ꯍꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨ ꯊꯤꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯣꯁꯀꯥꯔꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯊꯤꯑꯣ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯣꯁꯇꯔ ꯊꯦꯠꯇꯨꯅ ꯊꯤꯔꯒ ꯊꯤꯑꯣ ꯃꯥꯡꯈꯤꯕꯒꯤꯗꯃꯛ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯇꯥꯡ ꯑꯁꯤꯅꯤ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤꯕ ꯑꯁꯤ꯫ ꯑꯣꯁꯀꯥꯔꯁꯨ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯤꯡꯁꯤꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ 1949ꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯤꯑꯣ ꯑꯃꯗꯤ ꯕ꯭ꯔꯦꯟꯗꯥꯒꯤ ꯃꯧꯄꯥꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯒꯦꯡ ꯈꯨꯄꯨ ꯑꯁꯤꯗ ꯌꯥꯎꯅꯕꯒꯤꯗꯃꯛ ꯐꯣꯔꯝ ꯃꯦꯜꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯑꯅꯤꯁꯨꯕꯒꯤ ꯄꯣꯔꯇꯦꯜ ꯑꯁꯤꯗ ꯆꯪꯂꯛꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅ 2023ꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯟꯕ ꯑꯁꯤ ꯌꯥꯔꯔꯣꯏ, ꯃꯈꯣꯏ ꯔꯦꯟꯗꯝ ꯑꯣꯏꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯗꯨꯃꯛ ꯃꯈꯣꯏꯁꯨ ꯁꯦꯐ ꯑꯣꯏꯅꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯤꯑꯣꯗꯤ ꯃꯥꯒꯤ ꯃꯕꯣꯛꯀ ꯊꯦꯡꯅꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯊꯤꯑꯣꯅ ꯃꯥꯒꯤ ꯃꯕꯣꯛ ꯑꯗꯨꯗ ꯀꯗꯔ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒ ꯄꯨꯟꯅ ꯐꯣꯇꯣ ꯑꯃ ꯀꯥꯞꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯣꯇꯣ ꯑꯁꯤ ꯀꯥꯞꯇꯨꯅ ꯊꯤꯑꯣꯅ ꯃꯕꯣꯛ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯐꯣꯇꯣ ꯑꯁꯤ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯍꯅꯨꯔꯕ ꯐꯥꯎꯕ ꯑꯗꯨꯃꯛ ꯃꯥꯡꯍꯟꯗꯕꯤꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯐ꯭ꯔꯦꯝ ꯆꯟꯗꯨꯅ ꯊꯝꯃꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ 1990ꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯁꯀꯥꯔ ꯑꯃꯗꯤ ꯑꯦꯂꯤꯅꯥ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯗ ꯃꯕꯣꯛꯀꯤ ꯐꯣꯇꯣ ꯊꯦꯠꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯕ꯭ꯔꯦꯟꯗꯥ, ꯊꯤꯑꯣ ꯑꯃꯗꯤ ꯃꯥꯒꯤ ꯃꯕꯣꯛ ꯃꯈꯣꯏ ꯃꯔꯤ ꯅꯝꯃꯤꯟꯅꯕ ꯐꯣꯇꯣ ꯑꯗꯨ ꯑꯣꯏꯅ ꯊꯦꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯣꯇꯣ ꯑꯗꯨꯗ ꯊꯤꯑꯣꯅ 1949 ꯑꯃꯗꯤ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕ ꯄꯣꯔꯇꯦꯜ ꯂꯩꯐꯝꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯠ ꯑꯗꯨꯁꯨ ꯏꯗꯨꯅ ꯊꯅꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯊꯤꯑꯣ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯤꯡꯕ ꯑꯉꯥꯡ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯐꯣꯇꯣ ꯑꯁꯤꯗꯒꯤ ꯑꯣꯁꯀꯥꯔ ꯍꯣꯏꯅ ꯊꯦꯡꯅꯔꯕꯗꯤ ꯃꯈꯣꯏꯕꯨ ꯀꯟꯕ ꯁꯣꯏꯗꯅ ꯂꯥꯛꯅꯕꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯣꯁꯀꯥꯔ ꯑꯃꯗꯤ ꯑꯦꯂꯤꯅꯥ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯈꯪꯂꯦ ꯑꯉꯥꯡ ꯑꯍꯨꯝ ꯑꯁꯤ 1990ꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ, ꯃꯈꯣꯏ 1949ꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯇꯥꯏꯝꯂꯥꯏꯟ 2023ꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯠꯄ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯤꯑꯣꯅ ꯏꯗꯨꯅ ꯊꯝꯂꯤꯕ ꯄꯣꯔꯇꯦꯜ ꯑꯗꯨꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯠ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯈꯣꯏ 1949ꯗ ꯑꯃꯨꯛ ꯆꯠꯄ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨ ꯑꯃꯨꯛ 2023ꯗ ꯄꯣꯔꯛꯂꯕ ꯃꯇꯨꯡꯗ ꯑꯦꯂꯤꯅꯥꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯂꯧꯍꯧꯔꯕ ꯃꯇꯨꯡꯗ ꯊꯤꯑꯣ ꯈꯛꯇꯕꯨ 1990ꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯊꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ 2023ꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯊꯤꯑꯣꯅ ꯄꯤꯔꯛꯈꯤꯕ ꯀꯣꯑꯣꯔꯗꯤꯅꯦꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ 1949ꯒꯤ ꯄꯣꯔꯇꯦꯜ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯁꯃꯨꯗ꯭ꯔꯒꯤ ꯃꯄꯥꯟ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯤꯑꯣꯅꯁꯨ ꯍꯥꯟꯅꯅ ꯃꯈꯣꯏꯒꯤ ꯒꯦꯡ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯍꯥꯛ ꯃꯥꯒꯤ ꯃꯌꯥꯝꯕꯅ ꯁꯣꯏꯗꯕꯤ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯟꯅꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯂꯕꯅꯤ꯫ ꯃꯔꯝꯗꯤ ꯊꯤꯑꯣꯅ ꯈꯪꯏ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯄꯤꯈ꯭ꯔꯤꯕ ꯀꯣꯗ ꯑꯗꯨꯅ ꯃꯌꯥꯝꯕꯅ ꯍꯦꯛ ꯊꯦꯡꯅꯕꯒ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯤꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯒꯦꯡ ꯈꯨꯄꯨ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔꯁꯨ ꯁꯃꯨꯗ꯭ꯔꯒꯤ ꯃꯄꯥꯟ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯣꯁꯀꯥꯔ ꯑꯃꯗꯤ ꯑꯦꯂꯤꯅꯥ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯒꯦꯡ ꯈꯨꯄꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯅꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯣꯗ ꯑꯣꯏꯔꯤꯕ ꯍꯨꯏꯁꯦꯜ ꯑꯗꯨ ꯇꯠꯇꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯍꯨꯏꯁꯦꯜ ꯑꯗꯨ ꯑꯣꯁꯀꯥꯔꯁꯨ ꯃꯕꯣꯛꯅ ꯇꯝꯕꯤꯕꯗꯒꯤ ꯈꯣꯡꯕ ꯍꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥꯁꯨ ꯃꯈꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯒꯦꯡ ꯈꯨꯄꯨ ꯑꯗꯨꯅꯁꯨ ꯈꯪꯉꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯊꯤꯑꯣꯒꯤ ꯃꯌꯥꯝꯕꯅꯤ ꯍꯥꯏꯕ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯒꯦꯡ ꯈꯨꯄꯨ ꯑꯗꯨꯅ ꯊꯤꯑꯣ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯦꯂꯤꯅꯥꯗꯤ ꯃꯥꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯇꯦꯛꯇ ꯀꯥꯏꯗꯕꯤ ꯂꯩꯔꯝꯕ ꯊꯦꯡꯅꯕ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯤꯑꯣꯗꯤ 1949ꯒꯤ ꯃꯇꯝ ꯑꯁꯤꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯅꯤꯡꯉꯝꯗꯦ꯫ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯤꯑꯣꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯣꯁꯀꯥꯔꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯣꯁꯀꯥꯔꯅ ꯊꯤꯑꯣꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯤꯑꯣꯒꯤ ꯃꯐꯝꯗ ꯑꯣꯁꯀꯥꯔꯅ ꯍꯥꯏꯔꯝꯃꯤ, ꯌꯦꯡꯉꯣ, ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯇꯠꯇꯅ ꯈꯟꯅꯕ, ꯇꯠꯇꯅ ꯁꯥꯎꯅꯕ ꯇꯧꯔꯤꯕ ꯑꯗꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ, ꯑꯩꯅꯁꯨ ꯅꯪꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯒ ꯅꯪꯅ ꯃꯥꯡꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯆꯥꯕ ꯊꯛꯄ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕꯤ ꯅꯪꯕꯨꯗ ꯑꯗꯨꯃꯛ ꯊꯤꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯑꯃꯨꯛ ꯍꯟꯅ 1990ꯒꯤ ꯃꯇꯝ ꯑꯗꯨꯗ ꯆꯠꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯊꯤꯑꯣꯕꯨ ꯑꯣꯁꯀꯥꯔꯅ ꯊꯦꯝꯃꯝꯃꯤ꯫
ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯃꯕꯣꯛ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯕꯣꯛ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯣꯁꯀꯥꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯣꯁꯀꯥꯔꯅꯁꯨ ꯃꯕꯣꯛ ꯑꯁꯤ ꯍꯦꯛ ꯎꯕꯒ ꯃꯁꯛ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯋꯥ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯕꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯊꯤꯜꯂꯛꯅꯕꯒꯤꯗꯃꯛ ꯒꯦꯡ ꯄꯥꯔꯇꯤ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯇ꯭ꯔꯛꯇ ꯃꯈꯣꯏꯕꯨ ꯍꯥꯞꯇꯨꯅ ꯃꯐꯝ ꯑꯃꯗ ꯊꯤꯟꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯛ ꯊꯧꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯇꯩ ꯀꯅꯥ ꯑꯃꯠꯇ ꯅꯠꯇꯦ, ꯊꯤꯑꯣ ꯑꯃꯗꯤ ꯑꯣꯁꯀꯥꯔꯒꯤ ꯃꯄꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ 2023ꯗ ꯆꯠꯅꯕ ꯄꯣꯔꯇꯦꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯐꯪꯂꯗꯨꯅ ꯃꯈꯣꯏ 2023ꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯂꯤꯅꯥ ꯑꯃꯗꯤ ꯑꯣꯁꯀꯥꯔ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯈꯤꯕ 1990ꯒꯤ ꯄꯣꯔꯇꯦꯜ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯊꯤꯑꯣꯕꯨ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯊꯤꯑꯣꯗꯤ 1990ꯒꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯤꯡꯗ꯭ꯔꯕꯗꯤ, ꯃꯔꯝꯗꯤ 1990ꯒꯤ ꯃꯇꯝꯗ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯅꯤ꯫ 1990ꯒꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯊꯟꯇ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ, ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯁꯨ ꯃꯥꯒ ꯊꯑꯣꯏꯅ ꯐꯖꯅ ꯄꯨꯟꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ 2023ꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯕ꯭ꯔꯦꯟꯗꯥ ꯑꯃꯗꯤ ꯕ꯭ꯔꯦꯟꯗꯥꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥꯒꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ 1990ꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯤꯡꯗ꯭ꯔꯦ꯫ ꯑꯣꯁꯀꯥꯔꯅ ꯊꯤꯑꯣꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯣ, ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯨ ꯑꯔꯥꯟꯕꯅꯤ꯫ 1990ꯒꯤ ꯃꯇꯝꯗ ꯂꯩꯔꯤꯕ ꯑꯣꯁꯀꯥꯔ ꯑꯗꯨꯅꯁꯨ ꯅꯪ ꯃꯥꯡꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯊꯃꯣꯏ ꯁꯣꯛꯇꯨꯅ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯑꯗꯨ ꯀꯣꯛꯅꯕꯒꯤꯗꯃꯛ ꯑꯃꯨꯛ ꯍꯟꯅ 1990ꯒꯤ ꯃꯇꯝ ꯑꯗꯨꯗ ꯆꯠꯇꯕ ꯌꯥꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯊꯤꯑꯣꯅꯁꯨ ꯑꯣꯁꯀꯥꯔꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯅꯪꯒꯤ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯕ ꯍꯧꯔꯔꯣꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯪꯅ ꯑꯁꯨꯝꯅ ꯂꯩꯕ ꯑꯁꯤ ꯑꯩꯒꯤꯁꯨ ꯏꯄꯥꯒ ꯂꯩꯃꯤꯟꯅꯩ ꯍꯥꯏꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯔꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅꯁꯨ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯊꯤꯑꯣ ꯆꯠꯅꯤꯡꯗ ꯄꯣꯔꯇꯦꯜ ꯑꯗꯨꯗ 1990ꯒꯤ ꯃꯇꯝꯗ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛ 1990ꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯤꯑꯣ ꯑꯁꯤ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯤꯑꯣꯅ 1990ꯒꯤ ꯃꯇꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯣꯁꯀꯥꯔꯒꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯣꯁꯀꯥꯔꯁꯨ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯕꯣꯛꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯤꯑꯣꯒꯤ ꯃꯐꯝꯗ ꯃꯕꯣꯛꯅ ꯅꯍꯥꯟꯃꯈꯩ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯊꯤꯑꯣꯅ ꯑꯣꯏꯗꯕ ꯉꯥꯡꯁꯤꯟꯗꯨꯅ ꯃꯕꯣꯛꯀꯤ ꯃꯐꯝꯗ ꯃꯍꯥꯛ ꯒꯦꯡ ꯈꯨꯄꯨ ꯑꯃꯅ ꯐꯥꯔꯨꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯒꯦꯡ ꯈꯨꯄꯨ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯕꯣꯛꯅ ꯊꯥꯖꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯥꯡꯈ꯭ꯔꯤꯕ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯅꯠꯇꯦ, ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯂꯣꯠꯅ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯑꯣꯁꯀꯥꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯊꯃꯣꯏ ꯁꯣꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯃꯥꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨꯁꯨ ꯂꯣꯏꯅ ꯂꯪꯊꯣꯛꯅꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯣꯁꯀꯥꯔꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯊꯤꯑꯣꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯂꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯑꯣꯁꯀꯥꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯅ ꯆꯠꯂꯨꯕ, ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯔꯨꯕ, ꯄꯣꯔꯇꯦꯜꯗ ꯆꯪꯂꯨꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯣꯁꯀꯥꯔꯒꯤ ꯃꯐꯝꯗ ꯊꯤꯑꯣꯅ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ 2023ꯗꯒꯤ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯗꯨꯕꯨꯁꯨ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯣꯁꯀꯥꯔꯒꯤ ꯃꯐꯝꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯁꯤꯁꯨ ꯎꯕ ꯃꯇꯝꯗ ꯑꯣꯁꯀꯥꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯊꯤꯑꯣꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯑꯣꯁꯀꯥꯔꯅ ꯂꯧꯁꯟꯕ, ꯊꯥꯖꯕ ꯀꯔꯤ ꯑꯃꯠꯇ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯇꯥꯏꯝ ꯄꯣꯔꯇꯦꯜ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯔꯔꯣꯏꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯈꯣꯏ ꯑꯅꯤ ꯋꯥꯁꯛꯅꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯇꯝ ꯑꯁꯤ ꯑꯗꯨꯝ ꯍꯧꯈꯤꯕꯅ ꯃꯈꯣꯏ 1990ꯒꯤ ꯃꯇꯝ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯆꯠꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ 2023ꯒꯤ ꯃꯇꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ 2023ꯒꯤ ꯃꯇꯝ ꯑꯁꯤꯗ ꯊꯤꯑꯣꯅ ꯑꯣꯁꯀꯥꯔꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯛꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯗꯣꯔꯕꯦꯜ ꯑꯗꯨ ꯈꯤꯡꯂꯛꯄ ꯃꯇꯝꯗ ꯑꯦꯂꯤꯅꯥ ꯑꯣꯏꯔꯝꯕꯗ ꯊꯤꯑꯣꯅ ꯑꯣꯁꯀꯥꯔꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯔꯤꯕ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯣꯡꯗꯣꯛꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯦꯂꯤꯅꯥ ꯑꯁꯤ ꯂꯨꯍꯣꯡꯂꯨꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤक ꯃꯆꯥ ꯑꯅꯤ ꯂꯩꯔꯒ ꯗꯥꯏꯚꯣꯔꯁ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯒ ꯊꯤꯑꯣꯅꯗꯤ ꯍꯥꯟꯅꯅ 2023ꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯔꯤ ꯀꯔꯝꯅ ꯊꯣꯛꯏ ꯍꯥꯏꯕ ꯍꯥꯟꯅꯗꯒꯤ ꯑꯗꯨꯃꯛ ꯈꯪꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯣꯁꯀꯥꯔꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯀꯔꯤ ꯑꯃꯠꯇ ꯂꯤꯊꯣꯛꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯃꯥꯡꯒꯤ ꯃꯥꯅ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯣꯁꯀꯥꯔꯅ ꯑꯦꯂꯤꯅꯥꯒꯤ ꯃꯐꯝꯗ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯇꯥꯏꯝꯂꯥꯏꯟ ꯑꯁꯤ ꯀꯔꯤ ꯑꯃꯠꯇ ꯑꯍꯣꯡꯕ ꯂꯩꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯄ꯭ꯔꯣꯃꯤꯁ ꯑꯗꯨ ꯉꯥꯛꯅꯕꯒꯤꯗꯃꯛ ꯊꯤꯑꯣꯅ ꯀꯔꯤ ꯑꯃꯠꯇ ꯑꯣꯁꯀꯥꯔꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯥꯏꯗꯣꯛꯂꯝꯕ ꯇꯥꯔꯒꯗꯤ ꯍꯥꯟꯅꯅ ꯑꯦꯂꯤꯅꯥꯒꯤ ꯃꯐꯝꯗ
ꯑꯣꯁꯀꯥꯔꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯝꯂꯕꯗꯤ ꯃꯥꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯁꯨ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯂꯔꯣꯏ, ꯑꯗꯨꯒ ꯑꯦꯂꯦꯅꯥꯁꯨ ꯗꯥꯏꯚꯣꯔꯁ ꯇꯧꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯍꯧꯖꯤꯛ ꯊꯤꯑꯣꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯑꯣꯁꯀꯥꯔ ꯑꯃꯗꯤ ꯑꯦꯂꯦꯅꯥ ꯃꯈꯣꯏ ꯑꯅꯤ ꯊꯨꯡꯅꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯑꯣꯁꯀꯥꯔꯅ ꯑꯦꯂꯦꯅꯥꯅ ꯊꯣꯡꯒꯤ ꯗꯣꯔꯕꯦꯜ ꯈꯤꯡꯂꯛꯂꯤꯕ ꯑꯗꯨ ꯍꯥꯡꯗꯣꯛꯑꯝꯃꯤ꯫ ꯊꯣꯡ ꯑꯁꯤ ꯍꯦꯛ ꯍꯥꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯣꯁꯀꯥꯔ ꯑꯃꯗꯤ ꯑꯦꯂꯦꯅꯥ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯃꯨꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯍꯧꯖꯤꯛ ꯊꯨꯡꯅꯔꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯗ ꯎꯠꯂꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯑꯔꯤꯕ ꯃꯇꯝꯒꯤꯗ ꯅꯨꯄꯤ ꯑꯃ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯠꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯣꯁꯀꯥꯔ ꯑꯃꯗꯤ ꯊꯤꯑꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥ ꯑꯗꯨꯅꯤ꯫ ꯃꯥꯅ ꯑꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯠꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯛꯀꯗꯣꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯇꯧꯔꯕꯗꯤ ꯇꯨꯡꯗ ꯐ꯭ꯌꯨꯆꯔꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯣꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯊꯤꯑꯣꯒꯤ ꯃꯃꯥ ꯑꯁꯤ ꯁꯥꯏꯟꯇꯤꯁꯠ ꯑꯃꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯅ ꯐ꯭ꯌꯨꯆꯔꯒꯤ ꯃꯇꯝꯗ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯅꯤꯡꯉꯤ꯫ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫